에이, 가까누가 누시대. 이렇다 랭더나 레유 바쁜 까이다 젖히누 अखोई से कयोगी B2 artwork की खादा gift to have a program जो ये खादा सी painting से जब लाले gift तो वो लाच बना था thank you सगा very good जब B2 artwork B2 artwork हाँ वो बात है Hello everyone, I'm Bala Hijam. I'm SHAOULIN Salam Nikai Dingini and okay, second to do come come I do there. I didn't know Marie any Yama. Adaga in second, you know Marie. You ban your which is a among twins. Jibla हम कहीं से जिबला है फिल्म तो खंगार तो से कमाई तो लाख की भी नहीं जानता है खंगार की बाकी वाली से मैं am लोग ना खंगार वाले बादी वाफम ने तो वो में सी मुका दोनों नामों ऐसे जगह इन फिल्म दा खंगार पसे यम अंगावे ने यम नाउ ना चारा के सो इन तेलंगाना में तो मत किधर अदुगा अदुगी मतुंगा फिल्म अमानीदा जगोई साबा ओइनागा यावबा लेदेने मनिंगदागा जगोई साबा यौनिंगबगी एगी इमानबीगी कका केनो किमु हेकुजम तापिलु होय सिदि जगोइना दगी खोइदे जामने माना गाइजि फिल्म गुम पाम कोले खंगबगी एगी इमानबी इलोना नामने मोइगी मयाम मे मचा मोइने कौरा जगोइ तम्मा चेमने का कोरियोग्राफर दा जगोइ तम्मा लाइना अमानी साबो यावरे shows money from there shows the beauty pageant taba cham chamba pageant taba my tore the give advertisement money tore adu matungda dum film lines ka dum khungda ga in class yam na una ne in tore khiba mamang tore class 7 ka badagi dum hora ga 8 9 10 loira matungda dum film da phasana khungda जब ने हादि मयाम पुरा खंगारपुसे अदुगी अहान फिल्म जे कई करम बुइ स्क्रीन चाउने जबलागी नो फंगी बुसे माले दारुन गाइगे कुंबा पंथुंगी वांगदा जबला से मत खर लेगा हादि सो डायरेक्टर गुंबा ओइगे गान खनबा लेब्रा तो लेगदी करम फिल्म दा हान थाय गाय सुम खनबी director or to say I'm saying that because about the film produced for the togen anybody can produce a movie very easily our budget so yam the vida don't film say do yam the we have mo da number yam the result like movie babu tan maria tan lagi and already you chakra jhamela hoy film to se so again the khalle to music ki oi ba manipur film ki situation si matuni na di ai director or na producer oi ba si asa de kha lap na lai gre and tha
ꯃꯉꯥ ꯇꯔꯨꯛꯁꯤꯗ ꯃꯔꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯂꯩꯇ꯭ꯔꯦ ꯄ꯭ꯔꯗꯛꯁꯟ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯄꯣꯀꯦꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯃꯥꯏ ꯉꯥꯛꯅꯕ ꯀꯩ ꯁꯠꯂꯒ ꯇꯧ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯏꯖꯠ ꯉꯥꯛꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯛꯇꯔ ꯑꯣꯏꯔꯨꯕꯒꯤ ꯃꯌꯥꯝ ꯉꯥꯡꯊꯣꯛꯎꯕꯒꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦ ꯌꯥꯝ ꯊꯤꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤꯅꯦ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯃꯌꯥꯝꯁꯤꯅ ꯇꯧꯔꯤꯁꯦꯀꯣ ꯑꯗꯣ ꯊꯕꯛꯇꯗꯤ ꯃꯅꯤꯡꯗ ꯍꯜꯂꯦ ꯑꯗꯨꯗ ꯆꯦ ꯕꯂꯥꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯍꯤꯟꯖꯥꯡꯁꯦ ꯀꯩ ꯍꯤꯟꯖꯥꯡ ꯑꯣꯏ? ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯍꯤꯟꯖꯥꯡꯁꯦ ꯑꯁ ꯑꯩꯗꯤ ꯂꯣꯏ ꯄꯥꯝꯃꯦ ꯑꯩꯗꯤ ꯆꯥꯅꯤꯡꯗꯕ ꯑꯝꯇ ꯂꯩꯇꯦ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯗꯣ ꯏꯔꯣꯝꯕ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯗꯒꯤ ꯎꯇꯤ ꯑꯗꯒꯤ ꯄꯣꯛꯀꯨꯝꯕꯗꯤ ꯄꯥꯝꯗ꯭ꯔꯣ? ꯄꯣꯛ ꯄꯥꯝꯃꯦ ꯑꯗꯨ ꯌꯥꯝ ꯇꯣꯏꯅ ꯆꯥꯗ꯭ꯔꯦ ꯄꯣꯛꯁꯦ ꯌꯥꯝ ꯆꯥꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥꯅ ꯄꯣꯛꯀ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯑꯗꯣ ꯑꯝꯇꯐꯥꯎ ꯆꯥꯗ꯭ꯔꯤ ꯍꯟꯗꯛ ꯏꯪꯊꯝꯊꯥꯗ ꯍꯟꯗꯛꯀꯤ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯟꯅ ꯄꯣꯛꯁꯦ ꯑꯩꯒ ꯂꯣꯏꯅꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯨꯀꯣ ꯄꯣꯛ ꯆꯥꯗ꯭ꯔꯦ ꯃꯌꯥꯝ ꯍꯥꯏꯅꯔꯛꯑꯦꯕꯀꯣ ꯑꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯥꯃꯤꯟꯅꯅꯕꯗꯣ ꯂꯩꯔꯛꯇꯕꯒꯤꯅꯤ ꯆꯦ ꯕꯂꯥ ꯀꯩꯅꯣ ꯃꯣꯃꯣꯁꯤ ꯆꯥꯏ ꯄꯣꯛ ꯃꯣꯃꯣꯗꯤ ꯆꯥꯕ ꯍꯪꯒꯥꯝꯒ ꯄꯣꯛꯀ ꯊꯣꯡꯕꯗꯤ ꯆꯥꯗ꯭ꯔꯤꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯆꯥꯗ꯭ꯔꯤ ꯍꯟꯗꯛ ꯋꯤꯟꯇꯔꯒꯤ ꯆꯥꯗ꯭ꯔꯤ ꯏꯪꯊꯝꯊꯥꯒꯤ ꯂꯣꯏꯗꯣꯔꯦ ꯆꯥꯕꯗꯤ ꯌꯥꯔꯦ ꯅꯪ ꯍꯧꯔꯔꯣꯏ ꯍꯪꯒꯥꯝ ꯍꯥꯎꯕ ꯂꯣꯏꯗꯣꯔꯦ ꯍꯥꯏ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯆꯦ ꯕꯂꯥ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯦ ꯀꯅꯥ ꯑꯣꯏꯕꯤꯒꯦ? ꯈ꯭ꯋꯥꯏ ꯄꯥꯝꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯗ ꯑꯣꯏꯔꯁꯨ ꯁꯤꯅꯤꯌꯔꯗ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗ ꯑꯣꯏꯅ ꯍꯥꯏꯒꯦ ꯍꯣꯏ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯑꯦꯛꯇ꯭ꯔꯦꯁꯁꯦ ꯃꯅꯤꯄꯨꯔꯒꯤꯗ ꯑꯟꯇꯤꯁꯤꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯟꯇꯤꯁꯤꯃꯥ ꯑꯗꯒꯤ ꯈꯣꯝꯔꯃꯥ ꯍꯥꯏꯔ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔ ꯅꯨꯄꯥꯗꯨꯗꯤ ꯑꯗꯒꯤ ꯅꯨꯄꯥꯗꯨꯅ ꯄꯥꯕꯨꯡ ꯂꯝꯖꯥꯇꯣꯝꯕ ꯑꯗꯒꯤ ꯌꯥꯝꯕꯨꯡ ꯑꯃꯔꯖꯤꯠ ꯀꯥꯂꯤꯌꯥ ꯃꯣꯏꯁꯤꯡꯁꯦ ꯐꯦꯚꯔꯦꯠ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯆꯦ ꯕꯂꯥꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯏꯕꯗꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯦ ꯆꯪꯉꯝꯗ ꯇꯥꯔꯗꯤ ꯆꯦ ꯕꯂꯥꯁꯦ ꯁꯨꯝ ꯀꯩ ꯑꯣꯏꯔꯝꯕ ꯌꯥꯒꯦ ꯀꯥꯏꯅ ꯁꯨꯝ ꯈꯟꯒꯦ? ꯈꯪꯗꯦ ꯑꯩꯁꯦ ꯌꯥꯝ ꯀꯟꯅ ꯑꯦꯝꯕꯤꯁꯤꯌꯁ ꯑꯣꯏꯔꯛꯄꯗꯨꯗꯤ ꯑꯣꯏꯔꯛꯇꯦꯕꯀꯣ ꯑꯗꯨꯝ ꯂꯩꯗꯅ ꯁꯤꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯑꯣꯏꯔꯛꯇꯦꯕ ꯍꯥꯏꯐꯦꯠ ꯁꯨꯝ ꯈꯟꯕ ꯀꯩ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯀꯥꯏꯅ ꯁꯨꯝ ꯈꯟꯕꯤꯌꯨ? ꯍꯥꯏꯕꯗꯤꯅꯦ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯁꯤꯒꯤ ꯂꯝꯁꯤꯗ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯁꯦꯀꯦꯟ ꯆꯥꯟꯁꯇꯣ ꯑꯣꯞꯁꯟꯗꯣ ꯑꯩꯉꯣꯟꯗ ꯂꯩꯔꯛꯇ꯭ꯔꯦꯕ ꯄꯤꯛꯏꯉꯩꯗꯤ ꯑꯗꯨꯝ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯤꯗ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯏꯟꯈ꯭ꯔꯦꯕ ꯑꯗꯨ ꯁꯦꯀꯦꯟ ꯆꯥꯟꯁꯇꯣ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯗꯣ ꯆꯦ ꯕꯂꯥ ꯀꯩꯅꯣ ꯑꯩ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯋꯥꯔꯗꯁꯦ ꯁꯤꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯍꯥꯏꯗꯤ ꯆꯦ ꯕꯂꯥ ꯀꯌꯥꯝ ꯌꯥꯝꯅ ꯚꯦꯂꯨ ꯑꯣꯏꯅ ꯂꯧꯕꯤꯒꯦ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯑꯩ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩ ꯍꯥꯏꯕ ꯋꯥꯠꯁꯦ ꯑꯩꯅ ꯂꯣꯏ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯉꯣꯟꯗꯒꯤ ꯊꯛ ꯂꯥꯎ ꯑꯣꯟꯊꯣꯛꯈ꯭ꯔꯒꯅ ꯅꯁꯥꯗ ꯂꯣꯏ ꯂꯩꯔꯦ ꯑꯩ ꯁꯤꯗꯒꯤ ꯂꯣꯏ ꯍꯧꯔꯛꯀꯗꯣꯏꯅꯤ ꯑꯩꯅ ꯁꯣꯏꯔꯨꯔꯒ ꯑꯩꯅ ꯂꯥꯜꯂꯨꯔꯒ ꯑꯩꯅ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯂꯥꯟꯈ꯭ꯔꯦꯅ ꯍꯥꯏꯖꯕ ꯉꯝꯕ ꯑꯩꯗꯣ ꯑꯗꯨ ꯑꯣꯏꯒꯗꯕꯅꯤ ꯑꯩꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯦ ꯕꯂꯥꯅ ꯍꯥꯏꯗꯤ ꯌꯨꯠꯁꯤꯗ ꯄꯤꯕꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯃꯈꯛꯇꯪ ꯍꯥꯏꯕꯤꯌꯨ? ꯍꯧꯖꯤꯛꯀꯥꯟ ꯌꯨꯠ ꯌꯥꯝ ꯁꯥꯊꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯕꯁꯨ ꯆꯍꯤ 17, 18, 19 ꯁꯨꯔꯕꯁꯨ ꯄꯥꯕ ꯏꯕ ꯊꯣꯛꯄ ꯄꯥꯕ ꯏꯕ ꯂꯣꯏꯅꯃꯛ ꯌꯥꯝ ꯍꯩꯅꯔꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯆꯪꯕ ꯂꯣꯏꯕ ꯐꯥꯎꯕ ꯔꯥꯏꯝꯁꯇ ꯕꯥꯕꯥ ꯕ꯭ꯂꯦꯛꯁꯤꯞ ꯊꯤ ꯌꯥꯝ ꯍꯩꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝꯁꯦ ꯃꯁꯨꯡ ꯀꯥꯎꯕꯤꯗꯕ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯁꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯧꯔꯛꯄꯁꯦ ꯑꯩꯁꯦ ꯀꯩ ꯂꯝꯗꯒꯤ ꯍꯧꯔꯛꯄꯅꯣ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯑꯩ ꯏꯁꯥꯁꯦ ꯀꯩ ꯑꯣꯏꯔꯤꯒꯦ ꯑꯩ ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤꯃ ꯀꯥꯎꯗꯕꯤꯗꯅꯦ we should go forward ꯃꯥꯡ ꯊꯥꯅ ꯑꯗꯨꯝ ꯆꯠꯀꯗꯕ
ꯍꯧꯔꯛꯐꯝꯗꯤ ꯀꯥꯎꯕ ꯌꯥꯗꯦ ꯍꯣꯏ ꯐꯅꯌꯥꯝ ꯂꯥꯏꯔꯕ ꯑꯣꯏꯁꯅꯨ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯁꯅꯨ ꯑꯩꯒꯤ ꯍꯧꯔꯛꯐꯝꯗꯤ ꯁꯨꯡꯀꯥꯎ ꯀꯥꯎꯗꯕ ꯑꯗꯨꯒ ꯅꯤꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯕ ꯁꯔꯚꯦ ꯑꯣꯜꯂꯒ ꯁꯔꯚꯦꯒꯨꯝꯕ ꯆꯠꯄꯒꯗꯤ ꯅꯤꯁꯥ ꯆꯥꯕ ꯃꯌꯥꯝꯒꯤ ꯁꯔꯚꯦ ꯑꯗꯨ ꯀꯩꯀꯥ ꯇꯧꯕꯗꯤ ꯇꯥꯗ꯭ꯔꯤ ꯑꯃꯨꯛꯇꯐꯥꯎ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯗꯣ ꯑꯩꯅ ꯏꯁꯥꯅ ꯄꯔꯁꯅꯦꯜꯂꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯁꯦ ꯁꯨꯔꯦ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯒꯤ ꯅꯤꯁꯥ ꯆꯥꯕ ꯑꯃꯁꯤꯗꯤ ꯑꯗꯨꯝ ꯑꯦꯛꯖꯤꯁ ꯑꯗꯨꯝ ꯍꯦꯛꯇ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯨꯠꯁꯤꯡꯁꯦ ꯅꯤꯁꯥꯁꯤꯗꯒꯤ ꯏꯁꯥꯅ ꯉꯁꯥꯏꯒꯤ ꯅꯪ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯍꯥꯏꯕ ꯍꯥꯏꯁꯦ ꯀꯌꯥꯝ ꯂꯨꯒꯦ ꯍꯥꯏꯕꯗ ꯅꯁꯥꯅ ꯏꯁꯥꯅ ꯐꯠꯇꯕ ꯊꯕꯛꯁꯤꯗꯒꯤ ꯐꯠꯇꯕ ꯅꯤꯁꯥꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯀꯗꯕꯅꯤ ꯂꯥꯞꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕ ꯐꯤꯔꯦꯞꯁꯦ ꯁꯤ ꯌꯥꯝ ꯆꯦꯠꯅ ꯂꯧꯕ ꯉꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯗꯒꯤ ꯏꯃꯥ ꯏꯄꯥ ꯅꯨꯡꯁꯤꯅ ꯇꯧꯕ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥ ꯅꯨꯡꯁꯤꯅ ꯇꯧꯕ ꯂꯨꯅ ꯇꯧꯕ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯕ ꯏꯃꯥ ꯏꯄꯥꯅ ꯀꯩꯗꯧꯅꯨꯡꯗ ꯏꯆꯥꯒꯤ ꯐꯠꯇꯅꯕ ꯇꯧꯔꯛꯑꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯑꯐꯕ ꯌꯥꯝꯅ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯔꯛꯑꯣ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯌꯨꯝꯁꯤꯡꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯇꯤꯅꯦꯖꯁꯤꯡꯗ ꯑꯩꯈꯣꯏꯗꯤ ꯇꯤꯅꯦꯖ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯌꯥꯏ ꯈꯔ ꯅꯠꯇ꯭ꯔꯥ ꯆꯦꯕꯂꯥꯒꯤ ꯆꯤꯜꯂ ꯃꯇꯝ ꯌꯥꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯕꯤꯕ ꯒꯤ ꯃꯇꯝ ꯄꯤꯕꯤꯕꯁꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯨꯒ My pleasure ꯊꯦꯡꯛ ꯌꯨ B2 ꯑꯥꯔꯠꯋꯥꯛ ꯐꯖꯩ ꯁꯤ ꯐꯣꯇꯣꯁꯦ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯐꯖꯕ ꯌꯦꯛꯑꯒ ꯑꯗꯨꯝ ꯄꯤꯕꯤꯔꯣ ꯃꯣꯏꯔꯥꯖꯅ ꯃꯊꯪꯁꯨ ꯑꯃꯨꯛ ꯒꯤꯐ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯌꯦ B2 ꯑꯥꯔꯠꯋꯥꯛꯀꯤ ꯃꯈꯥꯗ ꯄꯨꯊꯣꯛꯆꯕ ꯒꯤꯐ ꯇꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯣꯐꯤꯁꯨ ꯃꯌꯥꯝ ꯍꯥꯎꯔꯦ ꯆꯦꯕꯂꯥꯅ ꯆꯤꯜꯂꯕ ꯃꯇꯝ ꯃꯌꯥꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯑꯃꯇ ꯍꯪꯖꯕꯗ ꯍꯔꯥꯎ ꯈꯨꯝꯕꯤꯔꯛꯄꯁꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯣ ꯆꯦꯕꯂꯥꯅ ꯀꯣꯐꯤꯁꯨ ꯁꯦꯝꯕꯤꯔꯛꯄꯅꯦ ꯍꯥꯏ ꯌꯥꯝ ꯍꯥꯎꯋꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯃꯨꯛꯀꯁꯨ My pleasure B2 ꯑꯥꯔꯠꯋꯥꯛꯀꯤ ꯃꯈꯥꯗ ꯄꯨꯊꯣꯛꯆꯕ ꯒꯤꯐ ꯇꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯀꯅꯥ ꯑꯃ ꯎꯅꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯤ B2 ꯑꯥꯔꯠꯋꯥꯛꯁ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯊ꯭ꯔꯨꯗ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ IDꯁꯨ B2 ꯑꯥꯔꯠꯋꯥꯛ ꯍꯥꯏꯅ ꯂꯩꯖꯕꯅꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ My pleasure ꯊꯦꯡꯛ ꯌꯨ B2 ꯑꯥꯔꯠꯋꯥꯛ ꯐꯖꯩ ꯁꯤ ꯐꯣꯇꯣꯁꯦ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯐꯖꯕ ꯌꯦꯛꯑꯒ ꯑꯗꯨꯝ ꯄꯤꯕꯤꯔꯣ ꯃꯣꯏꯔꯥꯖꯅ ꯃꯊꯪꯁꯨ ꯑꯃꯨꯛ ꯒꯤꯐ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯌꯦ B2 ꯑꯥꯔꯠꯋꯥꯛꯀꯤ ꯃꯈꯥꯗ ꯄꯨꯊꯣꯛꯆꯕ ꯒꯤꯐ ꯇꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ